ngasi akhuna mahom silak che si khoi Albert Sarangthem ada mayamna kaigino ma aina si unai ji kai marangino habado mangon masama tamina ji ado ta dingai da hanoda magi masagi self introduction ma yungi ima ipa gi ming kaino adigi lefam jina kai dano adi jinau kya po e do ji kai tawri kai tamni ha do habetang na habdo habiramo aigi ming Sarangthem aba ko aduga ai je kano da gin wangkhai thamba khong da gin ne auga aigi wagi ming Sarangthem ibo chamitei auga imagi ming Sarangthem ongbi Seram Tarakeswari Devi auga ai isinau ge ani ne akoi sega aiga akoi sege ming na Sarangthem Darshini Chanu auga ai hojik kano da MIT da computer science da moi second semester inject tawri ko second semester MIT da ko yam nuai ado kano di babadi huji kai kan tawri kam department da lebi maje home department da le home department da kai una police okay head constable na le ko yahan badaina Albert laksani bo question ja sida khile re Albert ki bo samadun EV1 na ko si Albert na sabani ma'am Albert na sana design tawjaba bike ne electric bike ne maru ne su jikti petrol se amna tangkhale manipur ko all over India am tangkhale hai tare petrol tang bajin moro mogi jigi petrol afford to bungam nadi ba mi japakna ado Albert na chmane battery thoba chen ba gai je mai sa ba ja kam ba khaldi kamai tawdana sa ge bana habta habi ai je ko sigi wa khan je lak bodi kui rewa sahi ani makhai ahum ki mang da lak khrewa ai di aina class 10 ka rak je class 10 ka rak da khoi che ga i tuition chat lewa sahi ani class ani khene ba aina class 10 ka da ma class 2 ka e ba au ga tuition je chat lewa dum khara chat pa ne thau je nong da tuition je mafam je mari manga chat lewa ado hakaran da ai mu thilamani akoi cheng lo ra ni akoi che la ga ai ba to ni chu ko au lo ko pa da ai ne som tuition manung de le ding ai da ka pham ni ai da thau gi jo pa tho paisa je pa tho e ba ina pham ma ga adai da nong da thau je lupa chama chani cham athan chum han tha da ha la ga di lupa tha da lupa lising ki chang dum ha le he na dum ha le lising amadi hen lising amadi he le wa adu na kano taw re ba pa tho kan sahi da lising tra mari tra wa dum ha le ba pa tho ye ga adu da sahi ahum da thau ra ga di sahi ahum chat la ga di sahi ahum da thau swain ha la ga di sing din ni phu hoi kun than ni phu ji dum han do re ba okay adu na ain som khan ga si oi aina thau ji kano ju oi re au ga adu gi thau ji gi yam ba au wa bu du ju paisa du ju adu na kano taw ba adu yo khalon dagi sa gi ne ba sa gi na khan ba matam ni khan gi ba khan ba adu matam di le taw matam du da aidi paikha gi metric ki kai gi adu gi mayam lai ni na taw sa ba do wa khan do khat tap thana sa gi khan ba oi roi da to adu kan sa adu na ngai je khoi gi kano na sahi je kano class 12 je exam loi gre ko class 12 exam loi ga andaki MIT kano ka khalok pa da khoi da test ban tan ne da test ban ta khoi gi khoi ma bu ki ma san pa ne ba ma nai mon da hau dok na ba na pa sing trai thoi pi ram ne ba gai je sa ba hong na ba ma na hana ai di kano thau ga lo ba tu thok pi na ba lai ta ba ta khoi ham bagi kano sing tawr me ba na ko adai da sing trai thoi je pe me aba nang si da gi hau do hau dok pa ya ba re ngo nang gai da sem ba hau ro hai re aduga audagi haure ba sem ba je ai di lai ba je pa lai ba je online de kai de gi lai ba je part ana khoi gi kano magi manung gi motor ke jan lai ba hau ba na traga gari gi script gi magi kano ne lai ba hana hau ba mai manung gi jan lai ba hau re online de se la audagi di kano taw re che la ga lak pa de gi di yum da pot to le sal lu ne na mang do tal lo ne na ko ma ho je dom ngang ye ba mo jo han ko ba jo ngang ye ba ji kai no khang dam ne na hoi da ko ma ji pa ngang de ko ba ja ngang ye ba adu ga paisa do mang ni na pa khat pa mo yes adi kai no hana kang de bai ne du budi adu do gi hau ba ji da ngang me adu lai re hau jangal ni na machi taw ra ga sem de ya da ne dum tha mu tha ni tha dan le ra ga tha ka la lai dong ma sem che hau au dai di ai jo chu na ni na hau ra ni na sem de ya da ni sem ne dum adu do ga ka ba dai sum taw ra pu ba lang po kho pa taw ra ga adum sem gare dum lo sem gare adu charang na sigi full batch mu ju ki lai ba design ji da ko taw pa da pa kya mu sang gare ai hu ji au ji IT ngang han jo mo ta pa bi ni ka no yeng ga ma tum mo ha kwat le ba ID ka ma sa mu khara elite kai ka khara ha kwat le ba
ꯑꯗꯨꯗꯨꯒ ꯂꯨꯄꯥ ꯍꯧꯖꯤꯛꯁꯦ 81 82 ꯃꯨꯛ ꯆꯪꯈ꯭ꯔꯦ ꯂꯤꯁꯤꯡ 34,000 ꯆꯪꯈ꯭ꯔꯦꯕꯀꯣ ꯑꯣꯀꯦ ꯑꯗꯣ ꯑꯩꯅ ꯑꯜꯕꯔꯠꯇ ꯂꯥꯛꯆꯅꯤꯡꯕ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯕꯥꯏꯛ ꯗꯤꯖꯥꯏꯟꯁꯦ ꯁꯥꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯄꯩꯁꯥ 81 82 ꯃꯨꯛ ꯆꯪꯈ꯭ꯔꯦꯅ ꯍꯥꯏꯌꯦꯕꯀꯣ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩꯁꯦ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯐꯖꯅ ꯂꯩꯇꯥꯔꯒꯗꯤ ꯑꯗꯒꯤ ꯏꯚꯟ ꯍꯣꯜꯁꯦꯜ ꯂꯧꯕ ꯃꯐꯝꯗꯒꯤ ꯍꯣꯜꯁꯦꯜ ꯑꯣꯏꯅ ꯂꯧꯊꯔꯒ ꯏꯚꯟ ꯌꯣꯠꯀꯤꯁꯨ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯌꯣꯠ ꯑꯣꯏꯅ ꯂꯧꯔꯒ ꯁꯤꯗ ꯗꯤꯖꯥꯏꯟ ꯇꯧꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯀꯌꯥꯝ ꯍꯣꯡꯅ ꯑꯃꯨꯛꯇꯤ ꯂꯥꯛꯄ ꯌꯥꯏ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯆꯥꯎꯔꯥꯛꯄꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯆꯦꯠ ꯃꯆꯦꯠ ꯑꯃꯨꯛꯇꯁꯨ ꯄꯨꯂꯞ ꯂꯩꯇꯕꯅꯤꯅ ꯆꯥꯎꯅ ꯂꯧꯈ꯭ꯔꯦꯕ ꯑꯗꯨꯝ ꯆꯥꯎꯔꯥꯛꯄ ꯃꯥꯁꯦ 70 60 ꯗꯩꯅ 70 ꯐꯥꯎ ꯃꯅꯨꯡꯗꯗꯤ ꯁꯦꯝꯕ ꯉꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯁꯤ ꯒꯥꯔꯤ ꯁꯥꯕꯗ ꯀꯔꯤ ꯒꯥꯔꯤ ꯆꯪꯉꯤ ꯃꯥꯒꯤ ꯇꯥꯌꯔ ꯀꯩꯀꯩꯁꯦ ꯍꯥꯟꯅ ꯕꯥꯏꯛ ꯑꯃꯗꯤ ꯐꯛꯄ ꯃꯥꯜꯂꯦꯕꯀꯣ ꯀꯔꯝꯕ ꯕꯥꯏꯛꯇꯒꯤ ꯐꯛꯏ ꯑꯍꯥꯟꯕ ꯁꯤꯒꯤ ꯃꯉꯛꯁꯦ ꯁꯤ ꯁꯧꯔꯤꯅꯦꯕ ꯁꯤꯗ ꯑꯗꯩꯗ ꯁꯤꯗ ꯑꯃꯨꯛꯀ ꯁꯤꯒꯤ ꯃꯃꯥꯡꯁꯦ ꯄꯜꯁꯔꯅꯦꯕꯀꯣ ꯑꯣꯀꯦ ꯑꯣꯀꯦ ꯃꯃꯥꯡꯒꯤ ꯍꯦꯟꯗꯜꯁꯦ ꯄꯜꯁꯔꯅꯦꯕ ꯁꯤꯒꯤ ꯄꯝꯁꯦ ꯁꯣꯔꯤ ꯑꯗꯨꯒ ꯁꯤꯒꯤ ꯁꯤꯗꯩ ꯁꯤꯐꯧꯁꯦ ꯁꯤꯗ ꯁꯧꯔꯤꯁꯦ ꯁꯤꯐꯧꯁꯦ CBZ ꯅꯦꯕ CBZ ꯕꯖꯥꯖꯀꯤ ꯁꯤꯒꯤ ꯕꯣꯗꯤꯁꯦ ꯁꯤꯒꯤ ꯃꯈꯥꯒꯤ ꯂꯥꯏꯟꯁꯦ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯅꯤꯡꯒꯤꯗꯤ ꯈꯪꯗ꯭ꯔꯦꯕ ꯀꯩ ꯒꯥꯔꯤꯅꯣ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯂꯧꯔꯛꯄꯅꯦꯕ ꯁꯤꯊꯣꯛꯑꯒ ꯂꯩꯔꯝꯕꯗꯣ ꯑꯣꯀꯦ ꯁ꯭ꯀ꯭ꯔꯦꯞꯇꯒꯤ ꯆꯠꯂꯒ ꯑꯗꯨ ꯀꯌꯥꯗꯒꯤ ꯂꯧꯔꯤ ꯄꯩꯁꯥꯗꯣ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯀꯨꯏꯔꯦ ꯁꯤ ꯆꯍꯤꯃꯨꯛꯀꯤ ꯃꯃꯥꯡꯗꯅꯦꯕ ꯑꯣꯀꯦ ꯀꯌꯥꯝ ꯀꯩꯅꯣ ꯇꯣꯉꯥꯟ ꯌꯦꯁ ꯃꯣꯏꯅ ꯌꯣꯟꯅꯤꯡ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯩꯁा ꯍꯨꯟꯅꯔꯒ ꯂꯧꯔꯛꯄ ꯑꯣꯏꯕꯅꯤꯅꯀꯣ ꯄꯩꯁꯥ ꯍꯨꯟꯅꯔꯒ ꯂꯧꯔꯛꯄ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯄꯩꯁꯥꯁꯦ ꯌꯣꯟꯅꯤꯡꯕ ꯃꯃꯜꯗ ꯌꯣꯜꯂꯛꯄ ꯌꯥꯏꯕ ꯇꯥꯡꯅ ꯌꯣꯜꯂꯛꯄꯁꯨ ꯌꯥꯏ ꯍꯣꯡꯅ ꯌꯣꯜꯂꯛꯄꯁꯨ ꯌꯥꯏꯕ ꯕꯠ ꯀꯔꯤꯒꯨꯝꯕ ꯁꯦꯝ ꯁꯥꯒꯗꯧꯔꯤꯕ ꯄꯣꯠꯁꯛꯇꯨꯅ ꯑꯣꯜꯔꯦꯗꯤ ꯐꯖꯅ ꯂꯩꯇꯥꯔꯒꯗꯤ ꯐꯖꯅ ꯁꯤꯗ ꯃꯦꯅꯨꯐꯦꯛꯆꯔ ꯇꯧꯕ ꯉꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯅꯉꯣꯟꯗ ꯌꯥꯝ ꯍꯦꯟꯅ ꯍꯣꯡꯗꯣꯏꯅꯦꯕ ꯉꯁꯥꯏ ꯍꯧꯖꯤꯛ ꯅꯪꯅ ꯊꯣꯛꯂꯒ ꯃꯆꯤꯠ ꯁꯥꯕꯒꯤ 81 ꯆꯪꯉꯦ ꯍꯥꯏꯕꯅꯦ ꯍꯦꯟꯅ ꯍꯣꯡꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯂꯩꯌꯦꯕꯀꯣ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯀꯩꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤ ꯌꯦꯡꯕꯤꯔꯛ ꯇꯥꯔꯒꯗꯤ ꯌꯥꯝ ꯍꯦꯟꯅ ꯍꯣꯡꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯀꯩ ꯐꯥꯎꯒꯦ ꯀꯩ ꯑꯄꯤꯜ ꯇꯧꯅꯤꯡꯉꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇ ꯃꯣꯏꯅꯁꯨ ꯑꯩꯁꯦ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯔꯒ ꯇꯧꯕꯗꯤ ꯅꯠꯇꯕꯅꯤꯅ ꯄꯣꯠꯇꯣ ꯀꯩꯅꯣ ꯇꯧꯕꯗꯣ ꯐꯖꯅ ꯁꯥꯕ ꯉꯝꯗꯦꯕ ꯑꯗꯣ ꯃꯣꯏꯅ ꯈꯤꯇꯪ ꯃꯇꯦꯡ ꯌꯥꯎꯕꯤꯔꯛꯑꯒꯗꯤ ꯃꯦꯇꯔꯤꯌꯦꯜꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯗꯨ ꯃꯇꯦꯡ ꯌꯥꯎꯕꯤꯔꯛꯑꯒꯗꯤ ꯌꯥꯎꯅꯤꯒꯗꯕ ꯌꯥꯎꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯩꯒꯨꯝꯕ ꯂꯩꯉꯥꯛ ꯄꯥꯏꯕꯤꯔꯤꯕ ꯑꯣꯅꯔꯦꯕꯜꯁꯤꯡꯅ ꯀꯩꯒꯨꯝꯕ ꯎꯕꯤ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯌꯦꯡꯕꯤꯔꯛꯀꯅꯤ ꯈꯜꯂꯤ ꯃꯔꯝꯗꯤ ꯏꯚꯟ ꯁ꯭ꯇꯥꯔꯠ ꯑꯞ ꯃꯅꯤꯄꯨꯔ ꯅꯪ ꯄꯥꯎ ꯇꯥꯔꯕ ꯁ꯭ꯇꯥꯔꯠ ꯑꯞ ꯃꯅꯤꯄꯨꯔꯁꯤꯗ ꯇꯧꯈ꯭ꯔꯤꯁꯦ ꯃꯃꯥꯡꯗ ꯑꯥꯔꯆꯔꯤꯒꯤ ꯇꯦꯟ ꯁꯥꯕ ꯅꯨꯄꯥ ꯑꯃꯈꯛꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅꯦꯚꯦꯜ ꯁꯤꯑꯦꯝꯅ 1 crore ꯁꯦꯡꯁꯟ ꯇꯧꯈ꯭ꯔꯕꯅꯦ ꯃꯥꯏ ꯁ꯭ꯇꯥꯔꯠ ꯍꯣꯏ ꯂꯣꯟꯗꯤ ꯁꯤꯡꯒꯠꯂꯛꯇꯣꯏꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯅꯪꯒꯤ ꯊꯕꯛ ꯁꯤꯟꯅꯕ ꯆꯠꯂꯛꯑꯗꯤ ꯂꯣꯟ ꯁꯤꯡꯒꯠꯄ ꯍꯥꯏꯁꯤ ꯀꯩꯁꯨ ꯅꯠꯇꯦꯕ ꯑꯃꯔꯣꯝꯗ ꯐꯖꯅ ꯃꯥꯏ ꯄꯥꯛ ꯆꯠꯂꯗꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯅꯪꯒꯤ ꯕꯥꯏꯛꯁꯤꯗꯤ ꯁ꯭ꯀꯣꯞꯁꯦ ꯍꯦꯟꯅ ꯆꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯏꯚꯟ crore 2 3 ꯄꯤꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯍꯥꯏꯕ ꯉꯝꯗꯦꯕꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯒꯤ ꯀꯩꯅꯣꯗ ꯃꯣꯏꯅ ꯅꯨꯡꯁꯤꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯣ ꯃꯊꯪ ꯇꯥꯛꯄꯗ ꯁꯤꯗ ꯁꯃꯗꯣꯟ ꯑꯅ ꯊꯣꯜꯂꯤꯁꯦ ꯁꯤ ꯀꯔꯝꯕ ꯋꯥꯈꯜꯗꯒꯤ ꯁꯤ ꯁꯃꯗꯣꯟ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯍꯥꯟꯕꯗꯀꯣ ꯀꯩꯅꯣꯁꯦ ꯁꯃꯗꯣꯟ ꯍꯥꯏꯁꯦ ꯁꯨꯝ ꯁꯒꯣꯜ ꯍꯥꯏꯅꯩꯗꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯁꯃꯗꯣꯟ ꯑꯌꯥꯡꯕꯒ ꯍꯥꯏꯅꯩꯗꯅꯀꯣ ꯑꯄꯥꯏꯕꯗꯣ ꯁꯒꯣꯜ ꯌꯦꯁ ꯑꯗꯨꯗꯣ ꯃꯣꯏꯁꯦ ꯌꯥꯡꯉꯤꯗꯅ ꯌꯥꯡꯉꯦ ꯑꯗꯨ ꯕꯥꯏꯛꯇꯁꯨ ꯑꯣꯏꯔꯦ ꯁꯃꯗꯣꯟꯁꯨ ꯆꯥꯟꯅꯔꯦ ꯑꯗꯨꯒ ꯁꯃꯗꯣꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯀꯥꯡꯖꯩꯒꯤꯗ ꯀꯩꯒꯤꯗ ꯇꯧꯕꯗꯣ ꯃꯃꯤꯡꯁꯦ ꯌꯥꯝꯅ ꯏꯟꯁꯄꯤꯔꯦꯁꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯤꯅ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯕ ꯌꯥꯝꯅ ꯇꯥꯕꯗ ꯊꯨꯛ ꯂꯥꯎꯕ ꯄꯣꯛꯑꯦꯕ ꯕꯥꯏꯛꯁꯤꯒꯤ ꯃꯃꯤꯡꯁꯦ ꯇꯥꯔꯦ ꯈꯪꯊꯧꯑꯣꯏ ꯊꯧꯅꯤꯡꯕ ꯑꯃ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯁꯃꯗꯣꯟꯒ ꯊꯣꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ 이론ꯁꯨ ꯑꯣꯏꯖꯔꯦꯗꯅꯀꯣ ꯑꯗꯩ EV1 ꯊꯥꯏꯁꯤꯒꯤ ꯃꯤꯅꯤꯡꯁꯦ ꯍꯥꯏꯕꯤꯔꯛꯑꯣ EVꯁꯤꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯚꯦꯍꯤꯀꯜ ꯍꯥꯏꯕꯅꯦꯕ ꯏꯂꯦꯛꯇ꯭रिꯛ ꯚꯦꯍꯤꯀꯜ ꯑꯣꯀꯦ 1ꯁꯤꯅ ꯖꯦꯅꯦꯔꯦꯁꯟ ꯑꯍꯥꯟꯕꯅꯦꯕ ꯑꯜꯕꯔꯠꯀꯤ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯏꯗꯤꯁꯟ ꯍꯥꯏꯇꯥꯔꯦ ꯖꯦꯅꯦꯔꯦꯁꯟ ꯑꯍꯥꯟꯕ ꯄꯨꯊꯣꯛꯆꯕ ꯄꯣꯠ ꯑꯣꯏꯕꯒꯤ EV1 ꯍꯥꯏꯕꯅꯦꯕꯀꯣ ꯌꯥꯝ ꯐꯖꯩ ꯁꯤꯗ ꯁꯃꯗꯣꯟ ꯍꯥꯏꯔꯤꯁꯦ ꯃꯅꯨꯡ ꯍꯟꯖꯟꯅ ꯌꯦꯡꯉꯨꯔꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯥꯛꯇꯛꯀꯤ ꯂꯣꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯍꯥꯏꯔꯛꯄꯁꯤꯗ ꯌꯥꯝꯅ ꯇꯥꯕꯗ ꯇꯁꯦꯡꯅ ꯁꯤꯒꯤ ꯁꯃꯗꯣꯟ ꯍꯥꯏꯔꯤꯕ ꯕꯥꯏꯛꯁꯦ ꯁꯣꯏꯗꯅ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯃꯄꯥꯟꯗ ꯁꯣꯏꯗꯅ ꯆꯠꯈꯤꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯩꯉꯣꯟꯗ ꯂꯩꯌꯦꯕꯀꯣ ꯍꯥꯏꯅ ꯊꯃꯣꯏꯗ ꯑꯗꯨꯝ ꯄꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯇꯥꯕꯗ ꯈꯪꯗꯦ ꯀꯅꯥꯒꯨꯝꯕ ꯃꯤꯅꯤꯡ ꯈꯪꯗꯕ ꯃꯤꯅꯗꯤ ꯆꯞ ꯆꯞꯅ ꯂꯧꯈꯤꯕꯁꯨ ꯌꯥꯏꯕ ꯑꯩꯈꯣꯏꯗꯤ ꯃꯤꯅꯤꯡꯁꯦ ꯉꯁꯥꯏꯒꯤ ꯏꯕꯨꯙꯧ ꯃꯥꯔꯖꯤꯡꯒꯤ ꯃꯃꯤꯡ ꯑꯇꯣꯞꯄꯅꯦꯕ ꯁꯃꯗꯣꯟ ꯑꯌꯥꯡꯕ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯃꯤꯅꯤꯡ ꯇꯣꯉꯥꯟꯅ ꯊꯥꯏ ꯅꯪꯅ ꯃꯃꯤꯡꯗꯣ ꯈꯪꯉꯒ ꯐꯖꯅ ꯊꯣꯜꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯐꯖꯕꯒꯤ ꯊꯣꯜꯂꯤꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯣ ꯅꯪꯅ ꯊꯣꯜꯂꯤꯕ ꯃꯤꯡꯁꯤꯃꯗꯤ ꯌꯥꯝ ꯊꯤꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏ ꯌꯥꯝꯅ ꯊꯃꯣꯏ ꯍꯨꯏ ꯍꯥꯏꯇꯥꯔꯦ ꯁꯒꯣꯜ ꯀꯥꯡꯖꯩꯒꯤꯁꯨ ꯀꯩꯁꯨ ꯃꯥꯡꯊꯔꯛꯄꯗꯣ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯅꯈꯤꯕ ꯃꯤꯅ ꯍꯧꯖꯤꯛꯅ ꯐꯨꯠꯕꯣꯜ ꯑꯗꯨ ꯑꯗꯥ ꯁꯨꯝ ꯆꯠꯅꯈꯤꯕꯗꯣ ꯌꯦꯡꯅꯗꯦꯗꯅ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯕꯒꯁꯦ ꯀꯩꯅꯣꯗ ꯇꯧꯕꯗ ꯏꯍꯥꯡ ꯍꯥꯡꯉꯦꯕ ꯑꯗꯨꯝ ꯌꯦꯡꯕꯗ ꯄꯣꯂꯣ ꯃꯦꯠꯆ ꯑꯃ ꯂꯩꯒ ꯍꯥꯏꯔꯒ ꯌꯦꯡꯕꯗ 이항 ꯍꯥꯡꯉꯦꯕ ꯑꯗꯨꯅ ꯁꯨꯝ ꯁꯤꯒꯨꯝꯕꯗ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯁꯨꯝ ꯃꯃꯤꯡꯁꯦ ꯆꯥꯎꯊꯣꯔꯛꯑꯒꯗꯤ ꯌꯥꯝ ꯐꯖꯩ ꯌꯥꯝꯅ ꯃꯔꯛꯊꯅ ꯈꯨꯠ ꯁꯣꯛꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯦꯡꯉꯨꯅꯦ ꯃꯄꯥꯟꯗ ꯀꯩꯒꯨꯝꯕ ꯃꯅꯤꯄꯨꯔꯗꯤ ꯇꯣꯛꯊꯣꯛꯈ꯭ꯔꯕꯀꯣ ꯍꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯍꯧꯖꯤꯛ ꯍꯧꯗ ꯉꯥꯏꯔꯤ ꯀꯩꯒꯨꯝꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯃꯅꯤꯄꯨꯔꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯪꯒꯤ ꯕꯥꯏꯛꯁꯤꯅ ꯃꯄꯥꯟꯗ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯇ ꯍꯥꯟꯅ ꯍꯥꯏꯔꯒꯦꯀꯣ ꯑꯁꯥꯝꯒꯨꯝꯕ ꯃꯦꯘꯥꯂꯌꯒꯨꯝꯕꯗ ꯁꯃꯗꯣꯟ ꯚꯔꯖꯟ 2ꯗ ꯊꯧꯋꯦꯅ ꯍꯥꯏꯔꯗꯤ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯤꯖꯟ ꯑꯣꯏꯗꯣꯏꯅꯦꯕ ꯑꯜꯕꯔꯠꯀꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯁꯃꯗꯣꯟ ꯚꯔꯖꯟ 2ꯗ ꯊꯧꯋꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯗ R15 ꯚꯔꯖꯟ 1 2 3 ꯊꯣꯛꯏꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯁꯃꯗꯣꯟ ꯚꯔꯖꯟ 2ꯗ ꯊꯧꯋꯦ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯥꯏꯛꯅꯦ ꯇꯥꯕꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯦꯕ ꯅꯪ ꯈꯛꯇꯒꯤ ꯅꯠꯇꯅ
ꯅꯪꯗꯤ ꯋꯥꯏꯅꯦ ꯅꯪꯗꯤ ꯑꯃꯔꯣꯝꯗ ꯂꯩꯒ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯨꯝꯕ ꯌꯥꯝꯅ ꯇꯦꯂꯦꯟꯇꯦꯗ ꯑꯣꯏꯕ ꯅꯍꯥ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯄꯩꯁꯥ ꯂꯩꯖꯗꯕꯒꯤ ꯎꯠꯊꯣꯛꯄ ꯉꯝꯖꯗꯕ ꯁꯥꯕ ꯉꯝꯖꯗꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯇꯥꯛꯄ ꯉꯝꯖꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯜꯕꯔꯠ ꯁꯔꯥꯡꯊꯦꯝꯅ ꯀꯟꯅ ꯋꯥꯅ ꯍꯣꯠꯅꯖꯕꯗꯒꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤꯕꯨꯛꯇꯤ ꯂꯥꯛꯄ ꯉꯝꯃꯦ ꯁꯤꯒꯤ ꯐꯤꯕꯝꯁꯤꯕꯨꯛꯇ ꯌꯥꯝ ꯊꯤꯅ ꯁꯤꯕꯨꯛꯇ ꯄꯔꯐꯦꯛ ꯑꯣꯏꯔꯦ ꯍꯥꯏ ꯑꯗꯨꯕꯨ ꯁꯤꯗ ꯆꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯗ ꯅꯨꯡ ꯈꯔ ꯍꯥꯞꯇꯕ ꯈꯔ ꯋꯥꯠꯂꯦꯀꯣ ꯁꯤ ꯃꯌꯥꯝꯁꯤ ꯍꯦꯟꯅ ꯍꯥꯞꯆꯤꯜꯂꯒꯗꯤ ꯍꯦꯟꯅ ꯕꯥꯏꯛ ꯑꯃ ꯑꯣꯏꯕꯒꯤ ꯍꯦꯟꯅ ꯄꯣꯁ ꯇꯥꯕ ꯃꯑꯣꯡꯗ ꯑꯣꯏꯔꯛꯀꯅꯤꯅ ꯈꯜꯂꯦꯕꯀꯣ ꯁꯤꯗ ꯁꯤꯕꯨꯛꯇ ꯑꯗꯨꯝ ꯊꯧꯕ ꯌꯥꯔꯦ ꯍꯦꯟꯅ ꯔꯤꯁꯀꯤ ꯈꯤꯇꯪ ꯔꯤꯛꯁꯇꯣ ꯍꯟꯊꯅꯕ ꯍꯥꯏꯇꯥꯔꯦ ꯔꯤꯛꯁ ꯑꯣꯏꯗꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯒꯥꯔꯗ ꯅꯨꯡ ꯐꯖꯅ ꯍꯥꯞꯄꯒ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤ ꯀꯩꯅꯣꯒ ꯑꯜꯕꯔꯠ ꯁꯔꯥꯡꯊꯦꯝꯒ ꯎꯅꯕꯀꯣ ꯑꯗꯣ ꯀꯩꯒꯨꯝꯕ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤ ꯁꯤ ꯃꯇꯦꯡ ꯄꯥꯡꯉꯦꯅ ꯈꯜꯂꯁꯦꯕꯀꯣ ꯅꯪ ꯀꯩ ꯋꯥꯈꯜ ꯂꯩ ꯃꯈꯥ ꯇꯥꯕ ꯄꯥꯡꯉꯦꯅ ꯈꯜꯂꯁꯦꯕ ꯄꯥꯡꯉꯛꯑꯒꯗꯤ ꯑꯩ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯕ ꯑꯗꯨꯝ ꯁ꯭ꯇꯥꯔꯠ ꯑꯞꯀꯨꯝꯕ ꯀꯩꯒꯨꯝꯕꯗ ꯑꯗꯨꯗꯒꯤ ꯒꯚꯔꯟꯃꯦꯟꯠꯗꯒꯤꯁꯨ ꯁ꯭ꯇꯥꯔꯠ ꯑꯞꯀꯤ ꯑꯗꯨꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯒꯗꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯁꯥꯗꯕꯒꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯍꯧꯖꯤꯛꯄꯨꯗꯤ ꯁꯤꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯇꯦꯁꯇꯤꯡ ꯀꯩꯀꯥ ꯌꯥꯝ ꯋꯥꯠꯂꯤꯕ ꯍꯧꯖꯤꯛ ꯁꯥꯔꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯌꯣꯟꯕ ꯌꯥꯕ ꯅꯠꯇꯦꯕ ꯁꯤꯁꯦ ꯃꯥꯒꯤ ꯒꯥꯔꯤ ꯑꯃꯒꯤ ꯃꯔꯨ ꯑꯣꯏꯕ ꯇꯧꯒꯗꯕ ꯐꯪꯒꯗꯕ ꯁꯦꯐꯇꯤ ꯀꯩꯀꯥ ꯑꯗꯨꯗ ꯌꯥꯝ ꯋꯥꯠꯂꯤꯕ ꯌꯦꯡꯒꯗꯕ ꯆꯦꯛ ꯇꯧꯒꯗꯕ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯆꯦꯛ ꯇꯧꯕ ꯉꯝꯕ ꯂꯣꯏꯔꯒꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯑꯗꯨꯝꯕꯁꯨ ꯇꯧꯔꯒ ꯐꯖꯅ ꯒꯥꯔꯤ ꯑꯃ ꯄꯨꯊꯣꯛꯄ ꯌꯥꯕꯒꯤ ꯁꯦꯝꯃꯒ ꯐꯖꯅ ꯁꯥꯡꯅ ꯃꯈꯥ ꯀꯩꯅꯣ ꯇꯧꯒꯦꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯒꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤꯒꯤ ꯂꯦꯚꯦꯜꯁꯦ ꯌꯥꯝ ꯋꯥꯡꯕ ꯑꯗꯨ ꯅꯍꯥꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯔ ꯁꯦꯝꯒꯠꯁꯤꯒꯦ ꯆꯒꯠꯁꯤꯒꯦ ꯌꯥꯝ ꯈꯟꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯈꯛꯅꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯁꯤ ꯅꯪ ꯈꯪꯉꯦ ꯍꯧꯖꯤꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯧꯔꯝꯈ꯭ꯔꯤꯕ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯌꯧꯔꯀꯥꯟꯗꯗꯤ ꯁꯣꯏꯗꯅ ꯎꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯕꯤꯔꯦꯟꯗ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯊꯃꯣꯏꯗꯒꯤ ꯀꯩ ꯋꯥ ꯍꯥꯏꯅꯤꯡꯉꯤ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯄꯥꯕꯨꯡ ꯕꯤꯔꯦꯟꯗ ꯇꯥꯕꯅꯦꯅ ꯈꯜꯂꯒ ꯄꯥꯕꯨꯡꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯄꯥꯕꯨꯡꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯐꯖꯅ ꯄꯥꯕꯨꯡꯗ ꯀꯩ ꯇꯧꯍꯟꯅꯤꯡꯉꯤ ꯄꯣꯠꯁꯦ ꯑꯗꯩꯗ ꯃꯥꯅ ꯄꯥꯕꯨꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯒꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯍꯥꯏꯗꯤ ꯑꯩ ꯈꯛꯇꯒꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯐꯖꯅ ꯁꯤꯒꯨꯝꯕꯁꯦ ꯆꯥꯎꯅ ꯃꯅꯤꯄꯨꯔ ꯀꯩꯅꯣ ꯑꯣꯏꯅ ꯃꯅꯤꯄꯨꯔꯁꯦ ꯃꯁꯛ ꯇꯥꯛꯄ ꯑꯣꯏꯅ ꯃꯁꯛ ꯇꯥꯛꯄꯗ ꯏꯟꯗꯤꯌꯥꯗꯕꯨ ꯑꯣꯏꯔꯣ ꯀꯩꯅꯣꯗꯕꯨ ꯑꯣꯏꯔꯣ ꯃꯤ ꯃꯄꯥꯟ ꯂꯝꯗꯕꯨ ꯑꯣꯏꯔꯣ ꯑꯗꯨꯝ ꯆꯥꯎꯅ ꯇꯧꯅꯕ ꯀꯩꯅꯣ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯉꯥꯏ ꯑꯗꯨꯅꯦ ꯁꯣꯏꯗꯅꯁꯨ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯅ ꯇꯥꯕꯤꯒꯅꯤ ꯈꯜꯂꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯚꯤꯌꯨꯁꯦ ꯌꯦꯡꯕꯤ ꯇꯥꯔꯗꯤ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯅ ꯁꯣꯏꯗꯅ ꯇꯥꯕꯤꯒꯅꯤ ꯈꯜꯂꯤ ꯑꯗꯣ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯂꯩꯉꯥꯛ ꯄꯥꯏꯕ ꯃꯌꯥꯝ ꯂꯩꯅ ꯃꯣꯏꯅ ꯁꯣꯏꯗꯅꯁꯨ ꯌꯧꯍꯟꯕꯤꯒꯅꯤ ꯈꯜꯂꯦꯀꯣ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯌꯥꯝꯅ ꯏꯟꯁꯄꯤꯔꯦꯁꯟ ꯑꯣꯏꯕ ꯍꯧꯖꯤꯛ ꯌꯨꯠ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯌꯨꯠ ꯍꯥꯏꯇꯥꯔꯦ ꯏꯚꯟ ꯏꯁꯥꯃꯛꯁꯨ ꯑꯩꯈꯣꯏ ꯌꯨꯠ ꯑꯗꯨꯝ ꯑꯣꯏꯖꯔꯤꯕꯅꯤ ꯌꯨꯠꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯝꯌꯥꯟꯕꯅꯦ ꯍꯥꯏꯕ ꯌꯥꯏ ꯏꯚꯟ ꯐꯥꯔꯃꯔ ꯂꯥꯏꯔꯦꯟ ꯃꯃꯤꯠ ꯈꯪꯉꯦꯀꯣ ꯐꯥꯔꯃꯔ ꯂꯥꯏꯔꯦꯟ ꯃꯃꯤꯠꯁꯦ ꯀꯩꯗ ꯃꯥꯅ ꯆꯠꯂꯤ ꯃꯥ ꯑꯦꯒ꯭ꯔꯤ ꯂꯣꯝꯗ ꯃꯥꯅ ꯆꯠꯂꯤꯁꯤꯅ ꯍꯣꯏ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯑꯩ ꯀꯌꯥ ꯂꯩꯕꯅꯣ ꯑꯗꯨꯗꯤ ꯑꯩ ꯇꯁꯦꯡꯅ ꯈꯜꯂꯨꯗ꯭ꯔꯦ ꯕꯠ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯌꯥꯎꯔꯒꯁꯨ ꯑꯗꯨ ꯊꯕꯛꯇꯨ ꯇꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯀꯥꯟꯅꯗꯦꯕꯀꯣ ꯑꯗꯨꯅ ꯉꯁꯤ ꯃꯥꯁꯨ ꯑꯦꯒ꯭ꯔꯤꯒꯤ ꯂꯝꯗꯗꯤ ꯍꯧꯖꯤꯛꯀꯤ ꯌꯨꯠꯁꯤꯒꯤ ꯑꯣꯏꯅ ꯃꯥꯁꯦ ꯂꯝꯌꯥꯟꯕꯅꯦ ꯍꯥꯏꯕ ꯌꯥꯏꯑꯕ ꯂꯝꯌꯥꯟꯕ ꯍꯥꯏꯕ ꯃꯤꯟꯁ ꯈꯪꯉꯤꯗꯅꯀꯣ ꯃꯥꯒꯤ ꯂꯝꯕꯤ ꯌꯥꯠꯂꯤꯗꯣ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯩ ꯕꯥꯏꯛ ꯁꯥꯕꯗ ꯅꯪ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯁꯦ ꯅꯪꯁꯨ ꯌꯨꯠꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯣꯏꯅ ꯂꯝꯌꯥꯟꯕꯅꯦ ꯍꯥꯏꯕꯗ ꯀꯩꯁꯨ ꯍꯥꯏꯃꯟꯕ ꯊꯣꯛꯑꯣꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯀꯩꯒꯨꯝꯕ ꯎꯕꯤ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯑꯜꯕꯔꯠ ꯁꯔꯥꯡꯊꯦꯝꯒꯤ ꯃꯇꯦꯡꯁꯦ ꯇꯧꯕꯤꯒꯅꯤꯅ ꯈꯜꯂꯦ ꯑꯗꯣ ꯁꯃꯗꯣꯟ EV1ꯁꯦ EV1 2 3 4 5 6 ꯆꯠꯅꯗꯅꯀꯣ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯅꯣꯔꯠ ꯏꯁ ꯅꯠꯇ꯭ꯔꯒ ꯅꯣꯔꯠ ꯏꯁ ꯄꯨꯜꯂꯒ ꯏꯟꯗꯤꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯁꯃꯗꯣꯟꯁꯤ ꯆꯠꯍꯜꯂꯁꯤ ꯍꯥꯏꯕꯁꯤ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯃꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ